ꯔꯦꯟꯖ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏ ꯎꯆꯥꯟ ꯌꯥꯟꯊꯠꯂꯒ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯂꯥꯃꯩ ꯊꯥꯕꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯩꯔꯥꯎꯒꯤ ꯀ꯭ꯂꯕ ꯑꯍꯨꯝꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯏꯟꯁꯄꯦꯛꯁꯟ ꯆꯠꯆꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯚꯤꯂꯦꯖꯔꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯇꯧꯕꯤꯗꯅꯕꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯂꯦ ꯅꯣꯡꯃꯥꯏꯖꯤꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯀꯤ ꯑꯉꯧꯔꯣꯛ ꯁꯒꯣꯜꯂꯣꯛ ꯑꯦꯔꯤꯌꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯆꯥꯟ ꯃꯆꯤ ꯍꯛꯄꯁꯦ ꯎꯆꯥꯟ ꯃꯆꯤ ꯍꯛꯄꯁꯤ ꯉꯁꯤ ꯍꯧꯔꯤꯕ ꯎꯆꯥꯟ ꯃꯌꯥꯝꯁꯤ ꯎꯕꯤꯔꯤ ꯃꯆꯤ ꯃꯣꯔ ꯗꯦꯟ 30 ꯌꯔꯁ ꯃꯥꯡꯗ ꯊꯥꯈꯤꯕ ꯎꯆꯥꯟ ꯉꯥꯛꯇꯅꯤ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯆꯤ ꯍꯛꯄ ꯀꯥꯟꯗ ꯃꯣꯏ ꯂꯨꯄꯥ 1,000,000 ꯆꯥꯇ꯭ꯔꯨꯛꯇꯩ ꯂꯨꯄꯥ 1,000,000కి ꯏꯟꯀꯝꯁꯦ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯇꯧꯋꯦꯅ ꯇꯥꯖꯩ ꯑꯀꯣꯏꯕꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯍꯥꯏꯖꯤꯜꯂꯒ ꯐꯣꯔꯦꯁꯀꯤ ꯔꯤꯁꯣꯔꯁ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯏꯔꯃꯨꯡ ꯕꯤꯠ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯕꯤꯑꯣ ꯑꯃ ꯊꯝꯕꯤꯔꯒ ꯍꯥꯏꯔꯤꯕ ꯎꯆꯥꯟ ꯀꯣꯠ ꯃꯁꯤ ꯀꯣꯠꯂꯤꯕ ꯑꯁꯤ ꯊꯤꯡꯕꯗ ꯀ꯭ꯂꯕꯀꯤ ꯚꯂꯟꯇꯤꯌꯥꯔꯁꯤꯡ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯎꯆꯥꯟ ꯀꯣꯠꯄꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ